ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯌꯥꯗꯦ ꯑꯩꯅ ꯅꯝꯗꯅ ꯇꯧꯁꯦ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯇꯧꯔꯛꯄꯅꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯗꯒꯤ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯏꯅꯦꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟꯅꯕꯁꯦ ꯄꯥꯛꯅ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯇꯟꯖꯥ ꯆꯥꯔꯦꯗꯅ ꯑꯩꯅ ꯅꯝꯗꯅ ꯅꯝꯃꯛꯄꯅꯦ ꯑꯗꯨꯅ ꯀꯩꯝꯇ ꯗ꯭ꯔꯦꯁ ꯑꯞ ꯀꯔꯤ ꯀꯔꯥ ꯑꯝꯇ ꯇꯧꯗ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯂꯧꯔꯦ ꯔꯨꯝꯁꯤꯁꯨ ꯌꯥꯝ ꯆꯤꯟꯕꯒꯤ ꯚꯤꯗꯤꯑꯣ ꯂꯧꯐꯝ ꯈꯣꯠꯐꯝ ꯑꯝꯇ ꯅꯥꯇꯩ ꯆꯥꯗꯦ ꯅꯝꯅꯤꯡꯃꯟꯕꯒꯤ ꯑꯩꯅ ꯅꯝꯃꯕꯅꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯩꯈꯣꯏꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯔꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯌꯨꯝꯁꯨ ꯂꯩꯇ꯭ꯔꯦ ꯂꯩꯀꯥꯏꯁꯨ ꯂꯩꯇ꯭ꯔꯦ ꯐꯦꯃꯤꯂꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯐꯦꯕ꯭ꯔꯤꯀꯦꯇꯦꯠ ꯍꯥꯎꯁꯇ ꯂꯩꯕ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯃꯆꯣꯏ ꯂꯩꯔꯦ ꯑꯩꯈꯣꯏ ꯅꯦꯆꯧꯕꯤꯒ ꯑꯩꯒ ꯏꯅꯥꯎꯅꯨꯄꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯅꯦ ꯍꯥꯟꯅꯗꯤ ꯏꯅꯦꯒꯤ ꯃꯆꯥ ꯑꯝꯇ ꯌꯥꯎꯖꯗꯦ ꯑꯗꯨꯅ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯦ ꯑꯩꯅ ꯅꯦꯅꯦꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯅꯦꯅꯦꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯆꯠꯂꯅꯤ ꯅꯦꯆꯧ ꯃꯅꯥꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯗꯣꯏꯕ ꯉꯁꯤ ꯏꯔꯥꯏ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯍꯌꯦꯡ ꯆꯠꯂꯣ ꯑꯩꯅꯗꯤ ꯅꯣꯡꯅꯤ ꯂꯩꯕꯤꯔꯒ ꯅꯨꯡꯉꯥꯏꯅ ꯊꯧꯀꯥꯞꯆꯔꯒ ꯑꯩ ꯆꯠꯂꯣꯏ ꯃꯊꯪꯗꯗꯤ ꯑꯗꯨꯃꯥꯏꯅ ꯀꯨꯏꯅ ꯚꯦꯀꯦꯁꯟ ꯂꯧꯔ ꯂꯥꯛꯑꯔꯣꯏ ꯂꯥꯛꯑꯁꯨ ꯅꯣꯡꯃ ꯄꯠ ꯂꯥꯛꯑ ꯆꯞ ꯃꯥꯟꯅꯩ ꯌꯥꯔꯦꯒ ꯇꯥꯏ ꯇꯉꯥꯏ ꯐꯗꯅ ꯂꯦꯛꯑꯁꯨ ꯅꯨꯃꯤꯠ ꯑꯃ ꯂꯦꯛꯄ ꯍꯞꯇꯥ ꯑꯃꯒꯤ ꯚꯦꯀꯦꯁꯟꯗꯤ ꯂꯥꯛꯑꯔꯣꯏ ꯂꯥꯁꯅꯦ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯣꯏꯅ ꯍꯣꯠꯅꯔꯒ ꯂꯥꯛꯄꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯑꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯂꯨꯍꯣꯡꯕꯁꯤꯕꯨ ꯏꯅꯦꯅ ꯂꯣꯏꯅ ꯍꯣꯠꯅꯕꯤꯔꯛꯄꯅꯤ ꯏꯃꯥ ꯏꯄꯥꯅ ꯍꯣꯠꯅꯔꯛꯄ ꯑꯣꯏꯔꯗꯤ ꯃꯣꯏꯒꯤ ꯃꯆꯥꯅꯤꯅ ꯃꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯏꯅꯦꯅ ꯑꯣꯏꯅ ꯌꯣꯛꯂꯛꯄꯅꯤꯅ ꯍꯦꯟꯅ ꯏꯁꯄꯦꯁꯦꯜ ꯑꯣꯏ ꯏꯕꯥꯅꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯗꯤ ꯐꯒꯗꯕꯅꯦ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯏꯅꯦꯅ ꯑꯍꯟ ꯑꯣꯏꯔꯛꯄ ꯃꯇꯝꯁꯤꯗ ꯁꯦꯕꯥ ꯇꯧꯅꯕ ꯑꯗꯨꯕꯨ ꯅꯨꯄꯥꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯔꯦ ꯑꯗꯨꯅ ꯅꯤꯉꯣꯜ ꯃꯄꯣꯛ ꯄꯣꯛꯂꯨꯕꯅ ꯏꯕꯥꯅꯤꯃꯛꯁꯨ ꯂꯣꯏꯅ ꯂꯨꯍꯣꯡꯉꯦ ꯌꯨꯝ ꯄꯥꯜꯂꯦ ꯏꯅꯦꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯣꯏ ꯌꯥꯝꯃꯦ ꯂꯧ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯔꯦ ꯈꯪꯉꯦ ꯏꯃꯥꯟꯅꯕꯤ ꯂꯨꯍꯣꯡꯕꯗ ꯇꯇꯥ ꯄꯨꯔꯣ ꯑꯧꯊꯣꯛꯄ ꯆꯟꯗꯦ ꯑꯗꯨ ꯐꯤꯕꯝꯗꯨ ꯇꯇꯥ ꯄꯨꯔꯣ ꯍꯥꯏꯔꯣ ꯑꯗꯨꯁꯨ ꯑꯣꯇꯣꯗꯕꯨ ꯆꯟꯗꯦ ꯐꯥꯒꯤ ꯑꯗꯨ ꯋꯥꯔꯤꯗꯣ ꯑꯦꯛꯖꯥꯝꯄꯜꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯍꯣꯏ ꯌꯥꯝꯃꯦ ꯇꯇꯥ ꯄꯨꯔꯣ ꯏꯅꯦꯁꯤꯅ ꯃꯁꯥ ꯃꯎ ꯐꯔꯒ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯀꯜꯂꯒ ꯂꯩꯔꯗꯤ ꯈꯔ ꯐꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯑꯅꯥ ꯑꯌꯦꯛ ꯉꯥꯛꯇ ꯉꯥꯏꯔꯦ ꯉꯁꯤꯅ ꯈꯔ ꯃꯁꯥ ꯅꯨꯡꯉꯥꯏꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯦ ꯑꯍꯜ ꯂꯩꯅꯥ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯌꯦꯡꯁꯤꯟꯕ ꯅꯠꯇꯅ ꯅꯛꯅ ꯌꯦꯡꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯂꯥꯞꯅ ꯌꯦꯡꯁꯤꯜꯂꯛꯄ ꯅꯠꯇꯅ ꯂꯥꯟ ꯆꯠꯂꯛꯄꯗꯒꯤ ꯑꯐꯪ ꯑꯐꯪꯕ ꯂꯩ ꯖꯒꯥꯗꯣ ꯍꯩꯅ ꯄꯪꯍꯩꯗ ꯑꯦꯗꯖꯁ ꯇꯧꯔꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯍꯧꯖꯤꯛꯀ ꯍꯧꯖꯤꯛꯅ ꯈꯔ ꯍꯧꯒꯠꯂꯦ ꯑꯁꯣꯝꯐꯥꯎ ꯂꯩꯔꯤꯉꯩꯗ ꯑꯩ ꯀꯃꯥꯏꯅ ꯆꯥꯎ ꯈꯪꯕ ꯍꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯕꯨꯗꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯑꯩꯈꯣই ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯑꯗꯨꯕꯨ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯒꯅ ꯍꯦꯟꯅ ꯏꯅꯦꯗ ꯅꯨꯡꯉꯥꯏꯕ ꯄꯦꯟꯖꯕꯗꯣ ꯑꯣꯏ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯕꯗꯨ ꯑꯣꯏ ꯏꯟꯖꯥꯡ ꯍꯥꯞꯄꯤꯔꯛꯑꯣꯔꯥ ꯌꯥꯗ꯭ꯔꯣ ꯑꯂꯨꯒꯨꯝꯕ ꯑꯂꯨꯒꯨꯝꯕꯗꯤ ꯆꯥꯔ ꯅꯪ ꯆꯥꯔ ꯀꯣꯂꯦꯖ ꯆꯠꯊꯣꯛꯀꯦ
Have you there? Khởi khởi lấy cái gì ra cái thằng Việt. Đây này được. Bây giờ đấy. Là trong đây nó được rồi. Còn ai ở bên đây là bên nào mà sang hết lên rồi đấy. Dạ sao đây nó xả lên tôi nuôi xả lắm. Xảกัน인상 그 얌탄을 에모시드다 건강 인디엠 저그리 À chưa. Nó đi ra cần đây này. mà đấy là phụ aslo impang ngồi ngồi kulub sida con đã hay khẩu đốm thô cái ra ngài cái này ăn thật đấy Bây giờ ngay là bên tối sẵn. Sai đi xin nghe rồi. Bây giờ là nó cha là trong chảo chồng là rau. flop chạy ra cái gì bây giờ Chảo chồng nó ra. Thế là nó sẽ cha phải ra mà. Cái này bấm ra